ꯗꯗꯥ, ꯄꯨꯟꯁꯤꯁꯦ ꯉꯛꯇ꯭ꯔꯥ? ꯏꯕꯥꯅꯤꯁꯦ ꯀꯔꯝꯅ ꯑꯁꯨꯝ ꯅꯛꯅꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯧꯗꯦꯀꯣ? ꯁꯅꯥ, ꯈꯪꯗꯦꯗ. ꯅꯪ ꯑꯩ ꯊꯦꯡꯅ ꯇꯧꯔꯝꯕꯅ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗꯅꯦ ꯆꯠꯃꯤꯟꯅꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯗꯗꯥ, ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ ꯇꯝꯕꯗꯤ ꯉꯝꯗꯦ. ꯉꯁꯤ 이반이나 ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯂꯝꯕꯤꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯄꯨꯟꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯏꯀꯩꯁꯦ ꯇꯣꯉꯥꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯉꯝꯗꯦꯀꯣ? ꯍꯩ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ. ꯅꯆꯤꯟꯗꯣ ꯄꯠꯀꯅꯤ. ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯠꯃꯤꯟꯅꯗꯣꯏꯅꯦ. ꯅꯪ ꯑꯩꯒꯤꯅꯦ ꯅꯨꯡꯁꯤꯕꯅ ꯃꯌꯦꯛ ꯁꯦꯡꯂꯕꯗ ꯀꯅꯥꯒꯤ ꯃꯥꯏꯀꯩ ꯇꯣꯉꯥꯟꯕꯅꯣ? ꯇꯥꯅꯤꯡꯗꯦꯀꯣ? ꯈꯪꯗ꯭ꯔꯦꯗ. ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤ. ꯑꯍꯣꯡꯕꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ. ꯍꯣꯡꯉꯤꯕ ꯍꯥꯏꯕꯕꯨ ꯉꯁꯤ ꯗꯗꯥꯒ ꯑꯩꯒꯒꯤ ꯅꯨꯡꯁꯤꯕꯁꯦ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ. ꯁꯅꯥ, ꯋꯥꯈꯜꯗꯣ ꯁꯣꯟꯊꯒꯅꯨꯅꯦ. 이반이ꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯠꯅꯔꯤꯁꯤꯗꯤ. 이반이ꯁꯨ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇꯦꯗꯅ. ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯅꯦ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠ ꯂꯥꯛꯈꯤꯒꯅꯤ. ꯀꯔꯝ ꯊꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯗꯗꯥ. ꯋꯥꯈꯜꯗꯨꯗ ꯁꯣꯟꯊꯕꯤꯅꯣ. ꯌꯧꯅꯤꯡꯂꯤꯕ ꯄꯟꯊꯨꯡꯁꯦ 이반이 ꯈꯨꯠ ꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯁꯦ. ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯅꯐꯝꯁꯦ. ꯅꯪꯅꯦ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤꯗꯣꯏꯅꯤꯀꯣ. ꯑꯩ ꯄꯨꯟꯁꯤ ꯂꯝꯕꯤ ꯌꯥꯝꯅ ꯋꯥꯠꯂꯤ. ꯑꯩꯒꯤ ꯊꯋꯥꯏ. ꯗꯗꯥ, ꯅꯪ ꯑꯩꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯌꯥꯝ ꯋꯥꯔꯦꯀꯣ. ꯄꯩꯁꯥ ꯄꯥꯏꯕꯤ, ꯑꯐꯕ, ꯃꯇꯤꯛ ꯆꯥꯕꯤ ꯑꯃ ꯊꯦꯡꯅꯔꯝꯂꯕꯗꯤ ꯉꯁꯤ ꯋꯥꯔꯤꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯔꯝꯒꯗꯕꯅꯤ. ꯑꯩꯒꯤ ꯑꯋꯥꯕꯗ ꯗꯗꯥ ꯅꯪ ꯁꯔꯨꯛꯁꯨ ꯑꯗꯨꯝ ꯌꯥꯍꯜꯂꯦꯀꯣ ꯑꯩꯅ. ꯋꯥꯗꯦ. ꯀꯅꯥꯅ ꯋꯥꯏ ꯍꯥꯏꯅꯣꯅꯦ? ꯅꯪꯒꯤ ꯊꯃꯣꯏꯒꯤꯅꯦ ꯃꯄꯨꯗꯨꯗ ꯑꯩ ꯈꯛꯇꯃꯛ ꯑꯗꯨꯝ ꯑꯣꯏꯍꯟꯕꯤꯌꯨ. ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯩ ꯀꯩꯁꯨꯝ ꯄꯥꯝꯗꯦ. ꯁꯅꯥ, ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ. ꯋꯥꯈꯜ ꯍꯣꯡꯒꯦꯗꯤ ꯈꯟꯕꯤꯒꯅꯨꯀꯣ.